ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯍꯥꯀꯨꯝꯚ ꯃꯦꯂꯥꯗ ꯅꯦꯠꯁꯤꯟꯅꯕꯗ ꯃꯤꯑꯣꯏ 90 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ, 60ꯅ ꯂꯥꯏꯀꯠꯅꯔꯤ꯫ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯗꯤꯌꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯄꯨꯟꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯅ KNFVꯒꯤ ꯀꯗꯔꯁꯤꯡ ꯍꯥꯠꯄ ꯂꯦꯞꯇ꯭ꯔꯤ꯫ KNFVꯒꯤ ꯀꯗꯔ 13 ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ 9 ꯑꯃꯁꯨ ꯍꯥꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯄꯤꯀꯔ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯦ, ꯑꯣꯕꯖꯥꯔꯚꯔ ꯉꯁꯤ ꯊꯨꯡꯂꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯁꯤꯕꯒꯤ ꯃꯔꯝ ꯊꯤꯕ ꯆꯠꯄꯁꯤꯡ ARꯅ ꯐꯣꯇꯣ ꯅꯝꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯊꯣꯡ ꯈꯪꯗꯅ ꯁꯤꯈꯤꯕ ꯄꯔꯁꯅꯦꯜ ꯃꯁꯤꯡ 3 ꯁꯨꯈ꯭ꯔꯦ꯫ DA ꯆꯥꯗ 8 ꯍꯦꯟꯒꯠꯂꯕꯁꯨ ꯑꯦꯄ꯭ꯔꯤꯜꯗꯒꯤ ꯄꯤꯒꯗꯧꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯅ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ KG 3, ꯀꯥꯅꯤ KG 18 ꯐꯥꯔꯦ꯫ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯄꯤꯕꯤꯅꯅꯕ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯤꯔꯤꯕꯥꯝꯗ ꯄꯨꯡ 24ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ UNCꯒꯤ ꯇ꯭ꯔꯥꯏꯞꯇꯥꯏꯠ ꯇꯣꯛ ꯁꯦꯅꯥꯄꯇꯤꯗ ꯉꯁꯤ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯂꯦꯡ ꯑꯣꯠꯄ ꯌꯥꯕ ꯈꯨꯠꯁꯦꯝꯒꯤ ꯈꯨꯠ ꯁꯥꯗꯨꯅ ꯃꯤꯌꯥꯝꯗ ꯐꯪꯍꯜꯂꯦ꯫ ꯂꯩꯉꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯁꯥꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯇꯣꯞꯄꯝ ꯌꯣꯒꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯣꯔꯅꯤꯡ ꯅ꯭ꯌꯨꯁ ꯄꯦꯄꯔ ꯔꯤꯗꯤꯡ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯎꯅꯔꯕ ꯇꯨꯡꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯣꯝ ꯁꯩꯇꯕꯔꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯏꯝꯐꯥꯜꯗ ꯊꯨꯡꯂꯈ꯭ꯔꯦ꯫ BJPꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯅꯗꯕꯁꯤꯡ ꯌꯦꯡꯁꯤꯟꯅꯅꯕ ꯑꯣꯕꯖꯥꯔꯚꯔ ꯉꯁꯤ ꯊꯨꯡꯂꯕ ꯌꯥꯏ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯒꯤ BJP ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯈꯦꯠꯅꯕ ꯃꯣꯠꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯪꯗꯣꯛꯅꯅꯕ ꯂꯣꯛ ꯁꯚꯥꯒꯤ MP ꯁꯨ ꯑꯣꯏꯔꯤꯕ ꯁꯝꯕꯤꯠ ꯄꯇ꯭ꯔ ꯃꯅꯤꯄꯨꯔꯗ ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯆꯠꯅꯅꯕ ꯈꯪꯍꯟꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 6ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯏꯝꯐꯥꯜꯗ ꯆꯠꯅꯅꯕ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯆꯤꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯁꯨ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯊꯨꯡꯂꯒꯗꯧꯔꯤꯕ ꯁꯝꯕꯤꯠ ꯄꯇ꯭ꯔꯅ ꯏꯝꯐꯥꯜ ꯌꯧꯔꯛꯂꯕ ꯇꯨꯡꯗ MLAꯁꯤꯡ ꯑꯃꯃꯝꯇ ꯑꯣꯏꯅ ꯎꯅꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯄꯦꯟ-ꯄꯦꯟꯗ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯂꯒ ꯁꯦꯟꯇꯔꯗ ꯔꯤꯄꯣꯔꯠ ꯑꯃ ꯊꯝꯒꯗꯧꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯇꯔꯅ ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯂꯦꯞꯀꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ BJP ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯔꯛꯇ ꯏꯁꯤꯡꯒ ꯊꯥꯎꯒ ꯇꯤꯟꯅꯕꯗꯧꯅ ꯂꯩꯔꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ MLA ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤ꯫ ꯑꯣꯕꯖꯥꯔꯚꯔ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯒ ꯃꯈꯣꯏꯁꯨ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯀꯗꯧꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯐꯝꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯅꯗ꯭ꯔꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ CMO ꯑꯃꯗꯤ MO ꯃꯊꯧ ꯇꯧꯗꯕꯒꯤ ꯃꯥꯌꯣꯛꯇ ꯃꯊꯪ ꯊꯥꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯔꯒ ꯄꯨꯡ 22ꯒꯤ ꯑꯣꯏꯕ ꯖꯤꯔꯤꯕꯥꯝ ꯄꯨꯝꯕꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 19ꯗ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ CSO, ꯃꯩꯔꯥꯄꯥꯏꯕꯤ ꯔꯣꯡꯃꯩ ꯅꯥꯒꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯕꯦꯡꯒꯣꯂꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯥꯎꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯖꯤꯔꯤ ꯏꯃꯥ ꯃꯩꯔꯥꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯖꯤꯝꯄꯥꯜꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯁꯨ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2018ꯒꯤ ꯃꯦꯗꯒꯤ ꯍꯧꯔꯒ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯀꯦꯝꯞꯇ ꯑꯗꯨꯃꯛ ꯊꯝꯈꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯃꯇꯝ ꯄꯤꯅꯅꯕ ꯅꯦꯁꯅꯦꯜ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯃꯤꯁꯟꯅ ꯂꯩꯉꯥꯛꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯀꯃꯤꯁꯟ, ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜꯗ ꯔꯥꯏꯠ, ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯁꯟ ꯐꯣꯔ ꯋꯤꯃꯦꯟ ꯑꯍꯨꯝꯅ ꯐꯣꯡꯕ ꯔꯤꯄꯣꯔꯠꯇ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫
Palace Compound laiba Manipur Human Rights Commission gi office da ngarang phongkiba report asida pankiba maru oiba wafam singi manungda NSR sina mamang thakta state lengakta pikiba recommendation adu athubada thabakto onthokadabani maru oina recommendation adu gi manungda yaukiba conflict natraga natural disaster na maram oiraga lanjena duna atopa mafamda sangjafam lawduna leiriba miyoi sing asi kayam kuina relief camp ta thamgadawribano haibagi chapchaba wafam lengakna khanghangadabani haiba yauri mafam marang ikhang khangawdana masa nungaite haiduna hospital da pukhalakpa kuntraum do shuba samrai falls ki personnel sing sibagi masing mari yokre khwadigi nauna sikiba adu ngarang ayuktani police tagi phangba pauda ngarang rims hospital da laikhidraba personnel asigi maming rifleman latlan gima sahini phu mahak aijol gi luangmul village tagi pasunga gi masanu pani hauji hospital asida to personnel ani aruba phibamda laikanari marak asida samrai falls ki personnel sing mathang mafam marang ikhang khangawdana pangsida sisilakpagi maram thibasat khiba integrated disease surveillance program IDSP gi team ama ngarang nungsup kaithen manbida leiba kunthra suba samrai falls ki kemta satki mangjongna paupiba maramna kunthra suba air gi commandant su mafam aduda laki ningthina cooperation piduna wari sanaki amasung team aduna makhoi mari sikibagi maram karina oiba yabagi haibadu khangdoknaba honaki hairi adubu nungaitaba thaudo amana kem aduda leiramba personnel sing aduna siznaramba polam sing amasung makhoina naba horakibagi maram sing yengsinbada photo ama phawba number yaroi haina namhalakide anamba kharadusu personnel sing aduna namduna muthalhanki hairi Uttar Pradesh ki Prayagraj da hauzik pangthokliba Mahakumbha Mela da saruk yaba lakpa miyoi sing nesinabagi thawdokta miyoi nifurom sire miyoi chamarom na sokpadagi laikanakhre Roysta Phongba pawasna hai Hindu lining chatpa miyoi singi yamna maru oiba kumhai ama oina Sayol taruk supna sathagadaba Kumbha Mela gi kumhai yawba lakhiba miyoi sing ngarang nesinabada miyoi sing adu sikibani State ki Home Department ki report matung inadi thawdo asida miyoi kunthra mapan siki aduga miyoi humphuna asok apan nangki haina phongdokli agency na district asigi mokta hakthengna chatuna yengsilubadagi asiba haksang kunthra mapan rom sure haina phongdoraki loinana mafam aduda leiba tongan ba police ki maikidagi su miyoi nifurom sire haina phongdoraki loinana miyoi mabudra romna sokpadagi laikanari haiki Motilan Nehru Medical College Hospital gi miyoi amana phongdorokpagi matung ina hospital asida leiriba sibasing makoi gi imung manunggi miyoi singna masak khangdoklaba matung imung manunggi miyoi singda sinaba hore siribasing adugi manungda nesinabadagi siba khak natana heart attack tawbadagi laikhidaba kharasu yawi hairi laikhidraba singi imung manunggi maikidagi mafam asigi police ki section daba amasung sililang libasingi maikidagi section dabadagi thokibani maram masina thawdo adugi teksak bomba makhoina pugadabani haina phongdorakli Sairak asida laikhidraba singi imung manunggi miyoi singda ex gracia oina lupa lang manga piragani haina UP lengakna lauthokre thawdok thokphamdagi phangba pawgi matung ina housing maki oina mafam asida misi mina amasung asok apan nauna thokpagi paw leitre adubu mitinbagi sangti hanadagi hengatle haina su phongdorakli lai khurumba lakpa miyoi mayam ama nekhainabda sikhiba duda leiba asigi president Draupadi Murmu Prime Minister Narendra Modi Union Home Minister Amit Shah na chingba kaya marumna awaba phongdokre nahan Patanjali Ayurved ki Managing Director Acharya Balkrishnana Mahakumbhabu Sanatan gi lemzaningai ni haina thagatki amasung festival asida saruk yananaba amasung puknunggi asengba aduda pukning lupsinanaba apil tawki
Kamjong district ki Myanmar ga tainaba mafam da Kuki Nation Front Burma KNFB ki kadar sing Manipur gi apunba lalolup singna hat paleptri Numit khara ni sida KNFB ki kadar tarataru hat khrabatungda ngarang ayu angan bada mapan amagi asiba haksang su phangba ngamkhre Thajaba yaba mafam dagi phangba paw asina hai haukiba nomani ni sida KNFB ki kadar singna Manipur gi apunba lalolup singna leriba kemta landarakhi Hanadagi hauna section tharang lokhatuna leiriba mafam aduda makhoina nomai amasung bom kapsenduna attack torokpa aduda Manipur gi lalholup amagi kadar ama siki mafam adudagi handuna pung kyamarum nomai kapnaki kaina thangda mafam du thadoktuna KNFB gi kadar sing adu senkhibani makhatana makhoibu lalhobagi kangpuna tanaki amasung makhoina leiriba kem aduda attack toksinki Landa aduda KNFB gi kadar tarataruk siraga fangki asiba haksang sing adu kanamata lokhat pidana asongba mongpham singda taraga leipa uri KNFB gi kadar sing aduga Manipur gi apunba lalhobagi kangbu aduga haukiba hingdasu yamna kanna khut thokna khre Madugi mangoinana nahanumidang athengbada military junta gi nongthak lanmi gi fighter jet paisilaktuna bom haitharaki hairi Ahing supa ama nomai kapna kiba mafam aduda ngarang ayuk ahenba forcing sangsinduna thiba humbagi thabak sathabada asiba haksang mapan amasu phangba ngamkibani makhoidagi yamlaba khusu khulai sing phangba ngamki khulai sing asigi manungde AK47 rifle kyamarum yauri lethod bomb kyamarum amasung atai nomai maru kyamarum su phagatpa ngamki makhata na ngarang numidang phawba khut thoknaba lepkhidi hairi border pillar 85 to 87 ke mayada leiba minthadasu KNFB ki kadar singa Manipur gi lalhobagi apunba kangbuga naungna khut thokna khre nahandagi ngarang phawba nomai kapna bagi thodok sing asida lalhoba singi maikeida sok apan asi ana ama phawba yaudri marak asida KNFB gi kadar sing adubu takthokna na ba ahenba forcing ngarang numidang mafam aduda thunglaragani hainasu phongdorakli Hauzik phawbagi oinadi soknariba lanpham aduda KNFB gi kadar sing leptana mongpham oiri makhoibu India gi mahidagi mateng pangi hairi Manipur lenga ki makhada leiriba employee pensioner amadi family pensioner singi dearness Allowance hana sada kuntrani thoi oiram badu sada taret hengatuna sada kuntra mapan phanghalagani haina Manipur lenga ki commissioner finance and Ashok Kumar na thadorokpa cherol amana khangalakli cherol asna hai haukiba kunjali sing ani kunmari ki March tareta state lenga na thokiba order gi matungina dearness allowance DA hengatpa asi chahi asigi January amadagi chatnaragani Adum oinamak sel pithokpa hobadi laklebe April amadagi piba hogani haina cherol asida makha tari Manipuri film gi saknarabe actor director Khorakpam Dia ngarang masagi anaba mana maram oiraga leikidre mahak masagi sehi yankhai taret sukhre Manipur gi celluloid film gi matamda miyamna yamna pamna kiba actor asina Kombire Ingalei Thambal Sana Manbi Sanare Mairi Hayeng Nakanagi Operation Sangai Sidoi Lili Madhabi Aigi Punsi Lai Ama Kanaga Hinghaugani Maisak na Singba Maming Leiraba Film Kyamarum Kumlamki Mahangna Laikidaba Siga Mari Lenana Lampel Patalaiba Film Forum Gi Office Ngarang Awaba Phongbagi Thauram Amasu Pangthokre Loinana Laikidabagi Photo da Film Forum Gi Chairman L Surjakantana lusingduna leisu katki mahangna leikidaba sida Manipur gi Chief Minister Nongthombam Biren Minister Thongam Biswarjit amadi Rajya Sabha gi MP Lesemba Sana Jawbanasu awaba phongdokli pawasi makhatana pijari
Nakal amaromda Manipur film ki sangnaraba actor amadi director Dia Khwarakpamna laikidabda Republican Party of India Athwale Manipur State ki Agriculture Cell na awabasu phongdokre Cell asigi media coordinator na thadorokpa cherol amana hai Manipur film ki sangnaraba actor amadi director asina laikidabada minute ani 2 minute leptuna laikidrabagi thawai na mapugi lekolda ingna signa leiruna ba thawni jakre loinana Manipur film ki sangnaraba actor asina hinglingai matamda lamdam asige agriculture amadi film ki lamda lauram kiba thodang kayabo singthabaga loinana imung manungi awabadasu saruk yari haiki Amaromda Film Academy Manipur FAM nasu Manipur ki sangnaraba actor amadi director Dia Khwarakpamna laikidabada minute ani 2 minute leptuna awaba phongdokpaga loinana laikidrabagi thawaina ingna signa mapugi lekolda leirunaba thawniduna imung manungi awabadasu saruk yari Amaromda All Manipur Film Producer Association AMFPA nasu sangnaraba film actor amasung director Dia Khwarakpamna manung matam sadana laikidabada association asigi president gi hairangoi thong kaibol oinam laikai da laiba yumda minute ani 2 minute leptuna laikidrabagi thawaina ingna signa leiruna ba thawniduna awaba phongdokre Thawal Police Station ki manung sanba moijingda masakhang daba khulai paiba sing school da sak thinba lakba miyoi ama phaduna punana ba honaramba ki thawong yaningde athuba matamda mari leinaba singna sengdorakadabani haina all moijing coordinating committee amukokna phongdokre Phajin kiba khulngak pasing athubada thadorakadabani mahiroi hatpada senaba commando sing thabak tagi lautho Thawal gi SP Churasanpur amadi Kangpokpida transfer tawgadabani haiduna top khongnang khong public club ki community hall da miyamna wakat mifam sathakre Pharmacy da semjin sajin bahidak yon ba yaure drug controller singna yengsinba tangai fadre degree paidaba singna pharmacy hanglibasi mijeng sangba mathau tai haina Manipur Health Services ki director Dr. Chambo Golmaina phongdokre Manipur State Pharmacy Council na siduna Kaisampata laiba State Central Library ki conference hall da ngrang pangthokiba nomagi oiba continuing pharmacy education hodokpagi thoromda WAPHAM asi mahakna phongdokhibani Thawram asiga mari leinana Dr. Chambo na hai lamdam asida pharmacy hambagi mathau taba degree paidaba singna pharmacy hangdokpa yauriba si mari leinaba singna mijeng sangbagi tangai fadaba leire degree paiba singna pharmacy hangbiyu hidak makhal sing asi chahi khudingi develop tawrakpana ahongba kaya laklibasi matam matamgi oina train tawduna skill improvement tawba changi Semjin sajin ba hidak makhal yon basing Imphal manung khakta natana district sing dasu controller singna matam sana yengsil hobagi tangai fadaba lei doctor singna advice tawba hidak makhal adu khak aikhoina sizin nasi haiki Sathong marang kaina amadi quality leiba pothok puthok pangamnana ba leibak lehau phana thamna bagi wakhalon lomi singna sengadabani haina Manipur lenga ki horticulture and Soil Conservation ki Director K. Devatartana phongdokre Agricultural Technology Management Agency ATMA Imphal West District na sinduna Lamphel da laiba State Mechanized Farm Complex da ngrang pangthokiba Imphal West Agri Export 2025 hodokpagi thoromda WAPHAM asi mahakna phongdokhibani Soil Health for Sustainable Agriculture haiba thim da yumpham oiduna pangthokiba thoramda Director Devadatana hai quality leiba pothok marang kaina puthok pa haibasi leipak lehau gi makha poli pambi singnang singi chakhau asi leipak lehau na oiri bani haibasi aikhoi pumna magna khanglaba WAPHAM ne leipak lehau phana thamgi haibadi patha pumthaba organic material sing haibasi compost natraga barmi compost sisinabagi tangai fadaba lei Masna tungkoi bamong de agriculture gi thabak thoram sing mai pangna sathaba ngamgani aphaba makhal gi pothok sing sathok leina puthok tuna lomi sing gi semilon phagal hanbada su organic material singna sauna mateng pangani haina su thamki
तौनिंग बता तौदुना लाक्लिबा बीजेपी न लुसिंगबा एनडीए लेंगाक असिना इंडिया की डेमोक्रेसी खोंगोइनबा खक्ता नतना कॉन्स्टिट्यूशन फाउबा सेमदोकनबा होनरबरा हाइबगी सिंगनबा लेरे हाइना सीएलपी लीडर ओ इबोबिना फोंदोखरे सही अमा चुपना चथकदबा जया बापू जय भीम जय संविधान अभियान हाइबा स्लोगान हौदोकपगी कांग्रेस बाबल दंगरांग पांगथोखिबा थौरमदा वाफम असि सीएलपी लीडर ओ इबोबिना फोंदोखिबनी मखा ताना फोंदोखिबदा कुमजा लिसिंग अनि तरा मरीदगी बीजेपी की डबल इंजिन लेंगाक असि हेक लाकपदगी लेरिबा यूनियन गवर्नमेंट अमदि स्टेट गवर्नमेंट असिना इंडिया की कॉन्स्टिट्यूशन असिबु इरंबा डॉक्टर भीमराव अंबेडकर द फाउबा अतमनना सिंगनदुना लाकली मसिदा सुनतना लेबाक असिबु निंखा तमनबा होनबदा चोबो थौदांग लोरंबा फादर ऑफ द नेशन हारिबा मिंथोन फंख्रबा महात्मा गांधी फाउबा सिंगनरी असिगुंबा कया असिना लेंगा असिना इंडिया की कॉन्स्टिट्यूशन असि सेमदोकनबा होनबरा हाइबरसी अचोबो वाहंग ओइरी कॉन्स्टिट्यूशन द सिंगनबा हाइबरसी लेबासिगी डेमोक्रेसी अमदि मियामगी हक खोंगोइनबने लेंगासना सथरिबा थवोंग सिंग असिना लेबा असिगी कॉन्स्टिट्यूशन दा सिंगनरकलिबा असिना इंडिया दा डिक्टेटरशिप रूल लाकदौरिब्रा हाइबसी अचोबा वाहंग अमा ओइरी मसिदा सुनतना लेबा असिदा सनरिबा डेमोक्रेसी की मराइबक तंबा ngамद्री अदुबु कॉन्स्टिट्यूशन सेमदोकपदी अराइबो ओइरोइ हाइबसी बीजेपी लेंगा असिना खंगफम थोई ओइरिबा फिबम असिदा कॉन्स्टिट्यूशन ngak सेनबा अमदि डेमोक्रेसी की मपांगल कंखत हननबा कांग्रेस पार्टीना लेपलैतना होनरी मसिदा मियामनसु अंगंबा मतेंग पांगबिदुना पार्टी असिबु मपांगल कंखतनबा होनसी लोइनना इंडियन कॉन्स्टिट्यूशन इरंबा डॉक्टर भीमराव अंबेडकर दा बीजेपी लेंगांगना तमनना सिंगनरकलिबासी मियामगा लोइनना ngakthokminasi hainasu phongtokhi निंखा तमनबा होनरंबा महात्मा गांधी न लौरंबा थौदांगसिंग मालेमगी मफम कियादा सकना सोनबता नतना इकाई खुन्नरी एआईसीसी न लेखिद्रबा जातिगी मपा महात्मा गांधी ना एआईसीसी की प्रेसिडेंट ओइरकपा चही चामा सुखिबगा लोइनना कैंपेन असि कर्नाटकादगी हौदोखिबनी लोइनना स्टेट असिगी ओइनसु ngasi कैंपेन असि लॉन्च तौबनी कैंपेन असि सही चुप्पा स्टेट असिगी डिस्ट्रिक्ट लेवल अमदि ब्लॉक लेवल दा पांगथोक्तुना कैंपेन असिगी मतांगदा खननैनगनी हाइनासु फोंदोखि नाकल अमरोमदा मणिपुर प्रदेश कांग्रेस कमिटी की प्रेसिडेंट कैसा मेघचंद्रना फोंदोखिबदा बीजेपी की लेंगाकना 2013 दगी लेंगाक लाकपदगी इंडिया बो कनबदा सरुक याखिबा लुसिंगबसिंगदा लेपलैतना सिंगनरगली भारत की मियाम खुदिमक नुंगाई याइफननबा सिनबीबगी महुत्ता अवाबरोमदा ओहलकपा बीजेपी न लेपतना सथरगली डेमोक्रेसी सत्पलैबा अमदा मियामबु नुंगाई याइफनबा होनदबा डिक्टेटरशिप की लेंगाक असिबु मुथतपगी मतम ओइरे कॉन्स्टिट्यूशन की मपानी हारिबा भीमराव अंबेडकर महात्मा गांधी की मथौना मखोइगी आइडियोलॉजीबु तमना तमना नमथननबा होनरकपा तराइना लौफम थोक्ते हाइनासु महाकना थमखि कुमजा लिसिंग अनि कुनमरी के इलेक्शन दा प्राइम मिनिस्टर ना बीजेपी लेंगाना सीट सामरी फंगलबदी कॉन्स्टिट्यूशन सेमदोकनी हाइना लाउकिबदो निंगसिंगबा फै मणिपुर दसु संविधान की हक मुथनबा कन्न होनरगली हौजिक थोकलिबा इरांग असिसु संविधान की नियम ngaktabadagi इरांग असि थोकलकपने इंडिया ना निंखा तमलबा मतुंगदा सेमिलोन की फिबम दा फगलंबा दुसु हौजिकती तमना तमना मांगथरगली लनाई खुजोक खरदा सिनदुना तौनिंग बत तौरी संविधान दा पिरिबा रिजर्वेशन कया अमसु मांगसिलगली लाइरबा इना खुनबा लौमी सिनमी मिपुंग खुदिंगमक्ता लेंगाकना पीबा कानबा स्कीमसिंग फंगहनबा हाइनदी इरी अदुबु ओना तैनबदा लाइरबददी अमता फंगहनदना लैरी मरम अदुना अखोइगी हक फंगनबा पुन्ना वखल ताननबगी खंगमिन्ननबा एआईसीसी ना कैंपेन असि हौदोकलकपनी मियामनसु सरुक याबियु हाइबा वाफम थमखि ngrangi thauramda CWC की मेंबर के खांगम डेप्यूटी सीएलपी लीडर के रंजित खांगाबोक एसीगी एमएलए सूर्य कुमार पार्टी एसीगी थौमी क्यासु सरुक याखि थांगा एसीगी मनुंगदा लैरिबा खा थिनुंगै ग्राम पंचायत की जॉब कार्ड अमदि डेवलपमेंट की मतंगदा मियोय खुजोक खरना मीडिया फोंदोखिबा वाफमसिंग अदु युमफम याउदबनी मियोयसिंग अदुना थुबदा सेंगदोरक्तरबदी आइन की एक्शन लौखलगनी हाइना खा थिनुंगै ग्राम पंचायत एडमिनिस्ट्रेटिव कमिटी की चेयरमैन एन रामानंदना फोंदोखरे
Manipurdasu leng ot payaba khusem gi khut haibadi artificial limb saduna ahongba mamalda miyamda phanghanduna haksangi phibam tongalaba singda kanaba pire top mayai lekai daleba prosthetics and orthotics athokpam Johnson amadi athokpam yogen adina punna hodokiba locomotion health care na chamba khut khong saduna happa khakta natana motorized oiba makhal gi leng ot payaba khut saduna laibak thiba thodokta khut kakhraba miyoi gyada no bo punshi ama piba ngamle myoelectrics and haina khangnaba motorized high oiba battery na operate tawba khut makhal asi Manipur lenga ki Social Welfare Department ka khusamnaduna lamdam asida leiriba khut yaudaba singda lemna piri myoelectrics and hand hairiba prosthetic makhal asi miyoi amagi khut ka khraba matungda lemhoriba khut ki saruk aduda hapchilaga masal gi matengdagi asabu khut asi leng otpa ngamhanbani khut asi leng otpa yanana bahona bada hapkadoriba saba khut aduga lemhoriba khut ki saruka samnafamda sensor siznaduna khut ki masalna lenglakpa do electrical signal da onthoi madugi signal aduna controller amada sanglaga controller aduna motor da command piraba matung khut adu leng otpa yahanduna salaibani hanagi leiramba khusemgi khut khong singda ka hena lumbana siznagadoriba sing khudong chadaba kaya mayoknaramba dosu carbon fiber na khut ki structure asi sembana arumbagi sang yamna hanthahali masina siznariba singda yamna hena khudong sahale hairi hiramasi matangda polam asibu saduna puthokliba athokpam yogenna phongdorakpada Rehabilitation Council of India na sakhanglaba orthotics ama oina myoelectrics hand sabgi ayaba phangba khakta natana sabda sangba polam sing China amadi India atai India gi mapan gi company kyadagi yamna line lauthaba ngami makhoina hojik sariba myoelectrics hand asi hanagi leng otpa yadaba chamba khutudagi khajiktang upgrade tawduna khut adu paisin banatraga thadokpa khaktamak yahanbani hainasu phongdorakli Manipur da nauna khaido kiba district taret po hanagi district sing aduda punsil hangadabani haina UN sina taliba demand asigi matangda tripartite talk sathaduna lakhiba adugi makha tarak poina ngasi senapati disigi conference hall da pangthok lagani hiram asigi matangda Union Home Ministry gi advisor North East AK Mistrana UNC gi president da thadorokpa cherol amana hai UNC ga satharamba tripartite talk asigi makha taba session ngasi ayu pung 12 taba matamda senapati DC office da pangthok lagani masida soidana saruk yabiu haibo wafam phongdokhi tongan ba source tagi phangbo pawgi matung ina wari sanaba sida UNC gi executive sing working committee gi member sing all Naga Students Association and some Naga Women's Union NWU amasung Naga People's Organization NPO gi president singsu saruk yagani hairi National Highway natraga State Highway da traffic rules thugaiduna gari thoriba singi mathakta e chalan gi khuthang da fine thianbagi thabak ama ngarang Thobal District Police ki Superintendent of Police SP Rakesh Balwan IPS na lusing duna ngarang Thobal District ta hawdokre Traffic Control Police Thobal na sinduna National Highway sangmusumna ani gi Thobal gi DC gate ta e chalan kakpagi thabak sathakhiba sida helmet yaudana gari macha thorakpa miyoi sing phaduna e chalan gi khuthangda fine thihanki Thobal District Hospital gi gate ta pharmacy famliba lambi gi nak yet sing the clinic amasung diagnostic center
हांग्लिबसिंगदा पुबा थांबा ngamloidaba sinkhai thumkhai tawrakpa amadi akiba pirakpabu yaningdaba phongdokpa oina pharmacy amadi clinic sing thonglon sinduna wakan mifam chathakre Makatarakpada mapangyuba pausing pijari Saudi Arabia gi khathang basaruk talaiba Jizan haina khangnaba mafam amada thokiba lambi gi laibak thiba accident amada India macha mapan sikre lambi gi laibak thiba thaudo asida matau karamna thokibano haibagi chapchaba maram khangba ngamdana leiri Saudi Arabia gi official singna laikidaba singi mung manunga pau phaunaraba matungda Kusinana bathabak paikhat pa hokre thaudo asigi matangda India government nasu nungaitaba phongdokre Malem gi oina khwadigi sathiba nuclear bomb China da saba hokre haina pau tabadagi malem mi leiba khudingmak thak thak niknakre hairi Sahi ahumgi maya da soknaduna lakliba Russia amadi Ukraine gi lan asigi manung chana haukiba pungkunga marigi manungda Ukraine masing yamlaba drone sing sizinaduna Russia gi nuclear plan thugainanaba honakre US amadi China leiba ani gi marakta Africa gi $1 trillion kunga mari rongi yamlaba lanthum munarakpadagi Sudan da akanba lan asi thokpani haina report amada phongdokli Hamas amadi Israel ga Gaza da sahi amaga makhairom songnaduna lakhiba lan manungda America gi hanagi president Joe Biden na chaurangna $1 crore mangaromgi Gaza da pikhiba Kondom Hamas na khulai una sisnaram badagi makhata na Gaza da selgi mateng pangbi thabak Donald Trump na kakthakre America da logi wangmada sangsinduna leiramba miyoi sing Donald Trump na takhairakpagi manung sana Seoul amagi manung da miyoi lising taret chahumlom maram damda namduna halhanba ngamkre haina phongdorakli India dagi haukibi Canada gi MP oikrabi housingna laibak asigi Prime Minister oinana bagi race ta saruk yaribi Ruby Dhalana karigumba mahangna Canada gi Prime Minister oiraklabadi laibak asida lariba mito mirancha pomnamak takhaiduna tanthokani haina Canada gi miyamda thajaba pikre hairi Gaza da Hamas amadi Israel ga soknaramba lan ceasefire taunaduna lepkhrabasu Israel na Gaza da landabagi thabak adumak lepalaitana sathari haukiba pungkunga marigi manungda Israel na Gaza da landaduna Palestinian ani hatkibaga loinana miyoi kya amana asok apanang hankre International Space Station da numit chani ga kuntra tare lom hena lerakhi basna maram oiraga Sunita Williams satpa amadi lepa ngamkhidabaga loinana amu hana chatnaba honabada awaba ama oiraba yai haina phongdorakli Bangladesh ki election commission sahi asigi aroiba tha natraga lisingani kunga taruki horakpa matamda mikhal pangthoklaba yai haina phongdoknarakhrabani adubu cherak asida report amagi matung ina Bangladesh ta mikhal gi matam hek
ꯂꯥꯎꯊꯣꯔꯛꯄꯒ ꯑꯆꯧꯕ ꯂꯟꯖꯥꯎ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯑꯣꯐꯁꯣꯔꯒꯤ ꯃꯐꯝꯁꯤꯡꯗ ꯀ꯭ꯔꯤꯇꯤꯀꯦꯜ ꯃꯤꯅꯔꯦꯜꯁꯤꯡ एक्सप्लोरेशन चथब याननब ngarang lupa crore 53,400 gi National Critical Minerals Mission NCMM ayaba pikre thuglaba mihat ani gi matung Kerala gi Palakkad district ki Nenamra town da ki tuzung poknakre town asida leiba masai sahi 65 suraba Sudakaran amasung magi mama masagi chahi Humbudra manga surabi Lakshmi Ningthaukaaba numita makhoigi yumda thangna thinduna tamthina hatlamkhre hairi mihat padu sahi manga gi mamangda Sudakaran gi nupi Sanjita hatpagi kesta bel da thadораktuna leiriba makhoigi yumthangnaba Chentabara kawi pung 63 thiraba tungda pulisna mihatpa Chentabara phakre Tamthiba mihat asidagi sauraba miyamna police station adugi mapanda protect tawkhre amasung makhoi laksinaba police na force sizinakre hairi Andhra Pradesh ki Sriharikota da Indian Space Research Organization ISRO na NVS 02 puba makhoigi GSLV-F 15 mai pangna thagatuna makhoigi rocket mission sama suhankhre satellite asi mathau taba GTO orbit adugi manungda chapchana thagatkhre mission asi yamna singthaningai oiba pandup ama oina chama suba thagatpani haina mai pangna thagatkiba sigi matung wa ngangbada handakta office pai kiba agency asigi chairman B Narayanna haiki Kolkata gi RG-Kar hospital doctor amagi ref amasung mother amuhana thizinabagi petition ama Supreme Court na yakidre doctor asigi mama pasi na thangalakhiba petition adu makhoigi okil na handokre case asigi conviction joyroida natana atai miyoi kya se nai haraduna case adu amuk thizinaba mama pasing aduna petition adu tharakhibani hairi Housing Makha Tarakpada Sanabagi Pau Taminasi Manipur Khudum Saliba Masana Ma Oriba Washuda Ngarang Puna medal Taruk Logdun Uttarakhand Sathariba Kuntrani Pansuba National Games da Wushu Athletes Singi medal contribution Haukre Prime Minister Narendra Modi na nahan hongnabi matungni invent asi hawdokhraba matungi ahanba competition numita Manipur gi contingent da athlete masing yamna compete tawgadaba washuda goal ahum amasung silver ahum lawduna state ke punba medal sing masing goal mari amasung silver mari sukre Pamyan ground pasoi patu da sathariba taruk suba SIS Mani Sarama Ningsing 3rd Division Football League ki champion TSFA top sifina oikre ngarang sanakiba final da top sifina NBCA takyal khongban bo pansil ama sunoda maithiba pikhibani Manipur Cricket Association asinduna sathariba mari suba MNCA under 14 boys tournament ki ngarang SEDOC ground Kongba Dobi Lampak ta sanakibada NCA Nambolna CYSA Khangabokpo Ran Mabu Drama Panda Maithiba Pikre All Manipur Football Association asinduna KIYC Artificial Turf Ground Khetri Awang Laikai da sathariba Colonel Khetri Mayum Arul Kumar Ningsing Mari Suba Inter Club Football Tournament ki ngarang ahanba ground da sanakibada SSC Porompana MIUFC Mayang Infalbo goal Tarani Thoi Mari da Thoikre Ani Suba ground sanakibadana ESU Wangkhaina MS Aispo Pansil Taramathoi Mari da Thoiki Group B gi match tana RFC Sina Klasabo Pansil Tarani Thoi Amada Thoiki Group B gi dana SFC na KIYC po Pansil Tarahumdoi Anida
aduga manga suba ground da sanakiba group asigi atopa match da PFC na UYCPA bu pansil manga ahumda maithiba pikhi. W Plahada amasung W Ramanand Elite Tournament ki ngarang Modern Higher Secondary and Oriental College ground da sanakiba PTRC Pasoi Part 4 da SCCC Singjamai Thongam Lekaibo wicket tarukta maithiba pikre. Andhra Pradesh da sathariba Junior Nation Chepata Crow Championship lising ani kun manga da Manipur gi nupa macha amasung nupi macha animak mai pakna campaign hokre. Hauraibi Northern Star Club amasung Hauraibi Apunba FC na senduna Hauraibi Kangjaibung da sathariba manga suba Chandranidhi Trophy 9 State 11 Village Open Football Tournament ki ngarang sanakiba matching da Wangoi FC amasung ALCCO sajing mai paktuna quarter final sangkre. Women's Under 15 One Day Trophy lising ani kunmari kunmanga gi ngarang thau ground da sanakibada AKSDO Khangabokna YPSU Lalambungbo wicket mapanda maithiba pikre. Amadi All Manipur Polo Association Ampana Sinduna Assam Rifles ke sponsor Makhada Mapal Kangjaibung da sathariba hanba DGAR Polo Championship ta MPSC gi team ani quarter final sangkre. Loisilakpada maroiba pau amuhana. Mahakumbha Mela dane sinabada miyoi nifu hena sikre humfuna laikanari hari. Manipur film gi sangnaraba actor director Khwarakpam Dia ngarang laikidre. Apun balal holu singna KNFB gi kadar sing hat paleptri KNFB gi kadar taru hat khabatungda mapan amasu ngarang hat khre. Speaker Saitabarta Imphal da halakre observer ngasi thunglaba yai hai. Sibagi maram thiba chatpasing air na photo namhalaktre hai. Mathong khangdana sikiba personal mari chukre. DSA da taret hengalabasu April dagi pigadauri. Imphal West Police na brown sugar kg mari kani kg tarahumdoi phare hai. Lanjena ribasinu relief camp ta leibagi akangna matam pinanaba nangak ta khangan kre. Jeribam da pungkunga mari ki toten shutdown lauthokre hari. UNC gi trap type top senapati da ngasi pangthok lagani. Amadi Manipur da suleng otpayaba khusemi khut saduna miyam da phanghale. Lengang na mateng pangbirabadi hene advance oina saba ngamgani haina thokpam yogena phongdorali. Bijariba pausing asig loina na hojikidi nungtigi fongliba pause sindigi lokthoksaba maroiba pausing miyamda pijaba loisinjari. Makha tarakpada matam-matamgi wafam amadi rasifal gi thoram mayam puna amuk taminase. Hojikidi pumnamakpu pusparani laishom namukahana khurumjari.
अमुक हना मिजंग ताबिरिबा मदी ताबिरिबा सिंगबु निर्मला थांजमना तराम नोकचरी इकोकनोना खुरुमजरी पुदुना लाक्चरिबा सी मतम मतमगी वाफम अमदी राशिफल की थौरमनी ngasi sanalebak editorial kalamdagi lokachaba matam matamgi wafamda head of department sing transfer tauba session kauraga paktak nana transfer tauba si fajade manipur legislative assembly gi mifam lakliba february gi tang tarada famlagani mifam asi manipur gi governor na constitution gi matung ina kaubani assembly session famgadaba numitara mangani watlingai gi mamang amasung loiba matung numitara mangani fawbadi house ki member sing amasung manipur legislative assembly secretariat ta thabak tawriba employee sing da tokhaiba privilege ama pi hairiba privilege asi matam amadadi supnatagi numitara tarani khak tamak pirami adubu member sing asigi maru oibadu yenglaga numitara mangani da henge khibani MLA sing nasu makhoi da piriba privilege sing asi khangna thabak tawna bagi dangai fadaba lei assembly session yi saman thokragadi MLA sing yamnamak tangai fadana natragadi station thadoklaga chatnade mapanda haibadi atopa state ta leiragasu magi state ta halaktuna assembly gi damak thaurang tawnai masigi maru oiba maramde assembly haibasi democracy gi laisangni laibak asida leiriba miyam gi chawkha thaurang gi awa nungai gi wa khanafamne miyam gi kholau oiribani manipur da tangdu laitandana miyamna palaklibasi chahi ani fazilakadori asigumba awawa fibam mayam ama mayoknaribasi kuhananaba amatangairaba pambaidi house ki member sing shuna yauraba mifam duda khanagadabani madunatana assembly bu Pamba aduga miyamgi awaba kokhanba thausil amata puthokpa ngamdrabade aikhoigi democracy gi laisang oiriba assembly gi mingchat mayeng takhigadoribane assembly gi session asi member amana motion ama hekta pamba matamda puthoknabagi khudongchaba leite adubu rules of procedure conduct of business ki matung ina miyam gi issue sing khanaba yaba motion leitabadi natte dugumna motion adu karino haiba khangdokna na ba honagadabani maduda loinana lengak na shu opposition na haiba wani haiduna lumna lawdabagi chatnabi ama pusilaklagadi madushu afaba natte haiba si member sing na khangbigani manipur lengak ki tungan ba department sing da makok oina Tabak tawriba officer mayam ama paktak nana transfer tawagi order ama ngasi ayuk angan bada fangnare official sing transfer tawa haibasi government ki mathau mangamda lei haibasu mayam na khangi tawriba transfer adu miyam gi yaifenana ba yenglaga tawbasu oiramgani Chief Minister Nongthombam Birengi ani shubalengak lakraba matungda amuktada pak channa transfer tawasi handaki asina ahanba oiramgani haina lowiyai adubu aikoina thainadagi hauna chanarakpa amadi lei masi loda iraga yaubudi natte Manipur Legislative Assembly Rules of Procedure and Conduct of Business tasu yaubunate State Assembly mifam gi Chana kanglon sing asidadi loda laiba natragana rules of procedure and conduct of business adu khaktana oide masidi parliamentary amasung convention da chanarakpasing adusu kanthokpa yade house ki mifam kauraba matung tungda haibadi numitara mangani romdamak ngairaba matamda head of department sing transfer tawba haibasi mahausadagi hauna chanabi ohende Maramdi house da members sing na pukalakadoriba wafam sing adu head department sing aduna yingsin gadoribani hanglakadoriba lura wahang sing adugi paukhum makoina khumgadoribani assembly mifam aman mayada makoi transfer tawragadi anoba department tuna thabak pairakpada khangda udaba mayam ama yaugani matang asida panjaningbadi
नौना ट्रांसफर की ऑर्डर थोख्रबा एम्प्लॉयीसिंग अदो असेंबली की मिफम लोइद्रि फाउवा अनौबा पोस्टिंग मफमदा जॉइन तौहनदबा चुमगनी मसिना असेंबली की मिफम निंगथिनत फंबा अमसुंग लेबाकी अरुबा वाफम खना नैनरकपदा मखोइगी मतेंग मथौ तारकपदा कानाबा फंगनी हाइजनिंगी मसिनी पुजरकलिबा ngasiगी matam matamgi wafumda makha tarakpada ngasigi rasifal amadi matam rasifal gi amuk meyam puna taminasi अहानबदा मेस्ट्रासिदा चौखटपा फगटपा पांथोकनिंबा पांथोकपा आइगी मी मरु मफम पा चौखटपा सेल फंगबा पोट लेबा याबा इमुंगदा शांति लेबा नुमितनी पाखंग लेसाबी सिंगोइन नुसिनगनी माहिरोइ सिंगोइन होटनानिंगनी ब्रिसरासिदा हकचांग वाखल थबकता अफबा नुमितनी लुचिंगबा सिंगना नुसिबिरगनी जतोक ससिंदा कानाबा मतेंग बिबी याबा नुमितनी लोल मानदबा सिंगदगी मतेंग फंगलगनी पाखंग लेसाबी सिंगोइन अमता ओइरगनी माहिरोइ सिंगोइन लौसिंग हेंगतलगनी मिथुन राशिदा खुदोंग चाबा थेंगनबा अरुबा थबक पांथोकपा मतेंग पिबीबा मी हेंगतपा ममल यामबा पोट अनौबा लेबा याबा नुमितनी शांति लेरगनी पाखंग लेसाबी सिंगी ओइना वाखल मानगनी माहिरोइ सिंग ओइना बुद्धि चाखटलगनी कर्कट राशिदा वारौबा खतनानिंगबा लोइनरगनी सेल चटपा कोक साबा नुमितनी येंगसिनबा मी मसिंग यामलगनी पोट मचा मचादी लेरगनी पाखंग लेसाबी सिंगी ओइना मुगनगनी माहिरोइ सिंगी ओइना वाखल फक्चिनगनी सिंहराशि चरक चहिंग नाइबा मरकता थौरमदि पांथोकलगनी कलकपा मी मसिंग यामलगनी लम चटपा है सिंगनी लुचिंगबा सिंगनदिस नुसिबिरगनी पाखंग लेसाबी सिंगी ओइना लौ तौनगनी माहिरोइ सिंगी ओइना वाखल चंगलोय कर्कट राशिदा चौखटपा फगटपा थौरम पांथोकपा मरुप मफम पाक चावबा चांग येंगनबदा माइ पाकपा सिंथाबिबदा यावबा नुमितनी शांति लेरगनी पाखंग लेसाबी सिंगी ओइना नुसिनगनी माहिरोइ सिंगी ओइना होटनानिंगनी तोलाराशि हकचांग वाखल थबकता अफबा ओइरगनी इथक थोंगबा सिंगना चानबीबा मतेंग पिबीबा मरुप मफम पाक चावबा इमुंगदा इंगना लेबा नुमितनी पाखंग लेसाबी सिंगी ओइना वाखल चानगनी माहिरोइ सिंगी ओइना लौसिंग हेंगतलगनी वृश्चिक राशिदा असाउबा नेमथाबा वारौबा लोइनबा सोकनबा नुमितनी गाड़ी तपना थौगनी सेल हेना चटलगनी इमुंग मनुंगदा चरांगनगनी पाखंग लेसाबी सिंगी ओइना मुगनगनी माहिरोइ सिंगी ओइना होटनानिंगलोय धनु राशि तिनबा सिंगदगी तोंगान ताबा अर्थ लाना लौबीबा नुमितनी वाखलगा थौदोका खेनबा ओइरगनी थबक मचादे पांथोकलगनी पाखंग लेसाबी सिंगी ओइना लौ तौनगनी माहिरोइ सिंगी ओइना बुद्धि थोकलोय मकर राशिदा होटना जमन कानाबा मतेंग पिबीबा हेंगतपा सागैना चानबीबा नुमितनी सेल फंगबा अचौबा पोट लेबा याबा नुमितनी इमुंगदा शांति लेरगनी पाखंग लेसाबी सिंगी ओइना नुसिनगनी माहिरोइ सिंगी ओइना लौसिंग हेंगतलगनी कुंभ राशिदा हकचांग वाखल फगटपा थबक पांथोकपा मिंचित हेंगतपा चांग येंगनबदा माइ पाकपा पोट लेबा याबा नुमितनी इंगना लेरगनी पाखंग लेसाबी सिंगी ओइना मत चानगनी माहिरोइ सिंगी ओइना होटनानिंगनी अरोइबदा मीनराशि खतनानिंगबा असाउबा लेरगनी सागैना येंगथिगनी गाड़ी तपना थौगनी मीगी मतेंग पांगलुदबा फगनी इमुंगदा शांति लेरोय पाखंग लेसाबी सिंगी ओइना मुगनगनी माहिरोइ सिंगी ओइना वाखल फक्चिनगनी मसिनी पुजरकलिबा मतम-मतमगी वाफम अमदी राशिफल नुंतुगी फोंगलिबा पाउसी सिंगदगी लौथोकजबा मरुओइबा पाउ ताबिरिबसिंग मिदेंग ताबिरिबसिंगबु निर्मला थांजमना अमुकहना खुरुमजरी।
Eastern Lily Packaged Drinking Water gi agent amadi dealer pamjai. Area singdi Impal East West, Nambol, Thobal, Lelong, Samaro, Mayang Impal, amadi Uchiwa. Loinana khudong chaba singdi tha khudingi amadi chahi khudingi target toba singda akhanaba price thamjari. Eastern Lily Packaged Drinking Water asi haksang phananaba minerals haibadi calcium, magnesium amadi potassium yauraba drinking water ni. Ising asi lok ki ising digi shemba ising. Agent oibening basingna call tobiu 9863 473655 Loinana 961 566 8117 Eastern Lily Packaged Drinking Water. Hokji miyam na kwai digi pamnariba minerals hapa packaged drinking water ni Eastern Lily. DIS amadi phasai ne approve tawuda natana quality maintain tawna bagi damakta aikoi gi laboratory da nungti gi test tawraga miyam dei olive ising ni. Pure loki sing da gi lawraga semba thakna ba ising ni Eastern Lily. Loinana bottle quality maintain tongna bagi damakta company sana bottle su kamjaban. Calcium, magnesium, potassium na singba mineral sing su na yauraba Eastern Lily gi thakna ba ising ni. Haksang phana thamada aphaba ising darkar oi. Adomna aphaba ising season agi khalak pami kupta Eastern Lily gu ningsing biro. Admission open. Board of Secondary Education Manipur. Bosem gi makha da handak ta nong ne affiliation phangduna hangdorak liba session 2025-26 ki New Era Higher Secondary School Thobal Okram Wang Matabagi High School gi section class 9 gi